Hi everyone, Kurumzari. Welcome back to Wonderlust Ita by Syria. I am Syria Kokzai. Travel ki matangda, cabin crew ki matangda, adu lifestyle ki matangda video namzai. Ado mayamna interested to viragadi ai channel subscribe to video. Ado ngasi ki video se Qatar Airways ki criteria adu magi interview process se kamai to bano haibi matangda ne meeting tabi. Qatar Airways se Qatar ki Doha da base toba yamna chawba 5-star airline ne ata sigi airlines da kamaina changani aduga magi cabin crew ki criteria se kari no haibdo ayu se haijarage sida criteria se leizare chahi se chahi kun mathoi dagi apply to wayagani kun mathoi gi makha yara oi minimum arm reach 212 cm high se 212 cm se khutna lamba phangadaba tip tosta aduga makhoigi height se specific height laite sigi centimeter se lamba phangadabane ado nupa gi di kaino specific height laite nupa gi su but tip tosta yadi nupa gi na minimum education se 10+2 oigani English ngang ba se fluency oigadaba written and spoken both aduga hakchang phana legadaba willingness to relocate to Doha da leibada pharak taroidaba adum willingly lakpa yagadaba aduga atopa multinational mayam ga thabak tawminaba nungaigadaba personality chenba mi ne moina pamise okay hojikti criteria se chanare na khallagadi somne apply tawba yare apply tawba se handak chahi gi di oina pandemic gi leibani na moina online hanna loina bag apply tawhalle ada online application se handaki India gi di loy grade August 15 da da loy gibane ado ninghana ba tawigano kaino taw adum future da adum hangdorakani adugi reference na lobiyo ai ge video se ko aduga thagat khriba mayam do adugi so nogi call back la aga di ai mogi interview process to kamai tawno have do ai sida ucharaktoine ado adum yengbiyo application se ina sida pizariba website sida changbiro aduga masigi page da click tawraga nangna recruitment cabin crew recruitment 2021 ana ma yaurangani aduda click tawbiro aduga lam nugi matungina vacancy leiba post kada da interview tawani have the loina bag utpane yamna live ani makhoigi application process se adu tawbirani aduga somgi CV dagi photos upload tawrani aduga moina form ama tholakani aduda nangi re-enter nangi details email keka do loina bag aduda menbiro okay Hozik application thousand kraba mi gai gido adugi hapetang ai panjarmge application se thagraga moina call back laktana na da email ama laktana let's say amuk hangdor e moi se application amuk hangdor e hai ta di you can reapply no reapply tawaya da reapply taw matamda hanagi application do adu do withdraw taw bigano withdraw taw da bida adum nangi hanagi same email na sizinagi ba phone number ke ka sizinagi do same kaino do adugi format to adum sizinaraga thagat piyo adu hana thazan ki ba candidate singi mogi resume aina upa matamda asoibe yamna uye adugi it may be one of the reason that you didn't get ai haizake nangi resume to da aina mistakes uzare se three things uye one is yamna common oiba di kanota nang address iba matamda Manipur hairaga dum thokre Manipur se kai lay India mention tawramde kagino da sig airlines international airline ne atopa countries mayam dagi loina apply tawa mayam lairam doine adu jin nangi country do mention tawa kawbigano nangi nationality mention tawa kawgano aduga phone number nangi contact to kamai tawkani nangna phone number do iraga India ge code number +91 do yauramdre aduduna it may be one of the reason that you got rejected adudu mindful obiyo sigise yamna commonly aina ujai resume mayam yengzaba matamda hojikti ai interview process ki matangda ai panjarage interview process se nangna ngasai thagat khiba application nangi CV ke ka do moina accept or shortlisted oire nang se na hairakpa matamda nangonda mail ama lakani mail sida nangonda online interview gi invitation ama pirakani sigi invitation se makhoina Sonru software hariba se makhoina season Qatar Airways ki di Sonru software gi makhoigi interview details to ai sida haijarake mayam meeting tabi nang se moina shortlist tawre harba matungda makhoina email amada link ama tharakani adugi link to Sonru gi link ne aduda click tawraga nang hana register tawba dakar oi register tawba matungda mogi account ama hangaga nangi invitation code ama pirakani adugi invitation code to tawraga continue tawgadabane aduga makhoigi video do nangna access tawhalani haipet moina explain di tawrakani ko kamaina tawgani habado sigi interview process se auto generated question mayam ama hangaktoine sidagi machine ama dagi naunda question je hangaktoine ado
yam phaba ma nangonda practice tawbagi matam ma pirakani ko nangna access se video to access tawr matung da habdi nanga software siga familiar oina ba moina matam lawna dum hairakani hanjan hanjan lawbada kaisu kaide ado whole process se minute kuntra mukti changani not more than 30 minutes ti lawroi dabane ba nangna practice tawge haiba matamda sumaina tholakani ko page se sida ahambagi image da laire nangna start processing habs da start to tawraga practice your kaino mana frame pirise sida nangi maido chanabra yengaga practice se tawgadamne ba sina practice interview laire ada moina matam pire o sida minute ani pie ko moina kaino question nama hanga aga nangonda minute ani laigani ado first 30 seconds di nangi prep matam oidone ba habdi moina question do hanga aga nangi wakhada okay I see answer se sumaina khal tawrage kaina khanbagi matam ama 30 seconds amamu pi ba aduga nangna answer do pigadamne ba ado nangna practice interview se tawraba matungda nangna nasagi interview do kamain tawgi habado review tawba yai ado one thing kaino tawrakanda di ngasagi interview do horakanda di review tawba yate ko aduga nang se ready oire harapa kanda sigi start your interview hariba green mapagis da nangna click tawraga interview do hoba yare si hoba matam da makoina question hanga akanda ko nangonda first 30 second do nangi preparation time nangi mentally prepared ngasai question hanga ibado mentally prepared tawnaba time pirani aduga moina time frame ama pira ududa nangna answer to pirani ado pulapna around 7 question muk hangakani whole process to around 22 to 30 minutes adumaina di changani sida aina Sonru gi Qatar Airways ki interview da yamna toina hangakpa question ga aina sida collect tawraga pizare mayam adum note down tobiyo post tawraga video se ada sigi questions sing se adum prepare tawraga thambiyo ado they may ask you in a different way have the same meaning di oiraga different way the question do hangakpa yai ado adum YouTube ta question mayam ama yawbani Sonru gi aduido explore tobiyo aduguma video mayam da research tobiyo aduga nangna loiraga sigi interview se aina ngasai hakibido review tawba yade real interview pibadadi Okay, ngasagi Sonru interview se loiraba matungda nangse shortlist taragadi nangwanda invitation ama mula ani next round gi interview masigi round se mokoina video interview natraga open day ama da lawana nangwanda invitation am pirakani sigi sida check tawdoise nangi amrit test ka ka check tawrani aduga sida di moiga kaina personally adum recruitment team diga wari shanaba oiraktoini sigi round sida gidiko ada sida nangi amrit test check tawrani nangi presentation have like tell me about yourself aduga nangi why you want to join this company adugumba just hardly 5 minutes gumba adumaina oidoine mathangi round na assessment day gi korani assessment days da nangna chatla matung da makhoina nangi candidate number ma pirakani aduga saida chawna thetkani ko candidate number ma pirani nangna hall du changani ngasagi hall sida makhoina Qatar Airways ki presentation introduction ma pirakani makhogi introduction makhogi visions karino makhogi destinations kaya lai adagi flights ki matangda adumaina presentation ma pirakani sigi matang se sumaina mindful of you say it is a part of the interview process haibadi presentation piriba miduma laikre aduga nang observe tawraga interviewer amani nakanda phammaga laigani ba habdi remarks iraga mokoina presentation piringai matamda nang se attention pibra nangi phambagi poster kamaina tawi nangi habdi boring chure kaina sakta expression admaina utpa khotpa kemta yade kaigino da remarks da changi doini ko aduga nangse participate tawbra ngasagi presentation duda haji presentation do loiraga nangi question haningbal laibra khotbra kaina adumaina hangakani aduda participate soidumagi tawbiyo question amekta adum hangjalo kaisu kaide adu participate tawgibado nangonda extra marks ama phangdoine ba adu positive oidoine aduduna mindful oibiyo sigi assessment day sida sigi round sida nangse khali khande ngasagi candidate number thele do sigi purposely thele ne kai gino da ngasagi interview board no observe to the e ko si laire ngasagi presentation round se lor matung da khallaba candidates sing do kaino da moina group khaido group activities pirakani ba group activities sida makoina handle tawgadaba situation khara adman stressful situation gumba adman pira aga kaino to haiba nangi team spirit to yengaktoine nangi leadership labor quality do kaina admai yengaktoine ba aduma yengani or na on the topic ama piraga sigi topic sa 2 to 3 minutes wa ngango haibi matangda adumaina lakani group activities ta si clear tawba matungda makhoina nangi english test ama lakani english test da laktoise
composition ama yarakani composition se makhona paragraph am piraga paragraph sida nangna pahalaga makhada question kara hangani sai paragraph tugi matung inna adu answer tawirani aduga grammar test ama lakani grammar test yamna basic oiba multiple choice kumbu oidone like past tense kumba future or present tense adugumba basic tune yamna like ko adugumba de aduga mathangida nangonda essay ma iyo na harakani topic am piraga essay igani aduga maths ki test ama tawkani maths yamna lai pakhat bigano sa lak to say have the akhoigi Qatar dagi kaino se India se pung kaya behind oi or ahead oi have to adugumba or kaino sida India da hojik pung mari tare Qatar da pung kya taramani have gumba aduma laire aduga akhoi currency gi matang da gumba related obviously like akhoi gi Indian rupees kaya na euro amagi 1 euro ga Indian rupees kaya ga mani kaina adugumba dune ba aduna khatang common aba USD or Qatar gi ne Qatar reals euro gumba se kitang kaino tawraga chatpiyo pa kaya ogi kaina do adugumba do khangjan birga chatpiyo si yamna important oi Okay, mathangi round of final interview la ani final interview sida makhogi HR manager duga nanga one-on-one interview laktune sida di kaino personal have nangi personal background gumba dugi matangda adum la ani nangi family background nangi hobbies ke ka gi matangda hire o kaina adum ai common question like frequently asked question during cabin crew interview gi matangda ai adum tongana video mu semjarakke tungda si gi matang sama koina photo khar submit tawro o na moina guideline ma pirakani ko sumaina mogi instruction khara pirakani adugi photo gi criteria do ai hojik uchara ke si yengbiyo sida nupa gi pizare guideline se pabiyo sida nupi leire guidelines pabiyo Okay, mathangi round the medical round la ani medical round sida nangna history lagiba or surgery tawgibagi mark kumba laiba singdo adu loinaba declare tawthopiyo or nangi body marks laiba kaido adu declare tawthopiyo kaigumba nangna tawdana ada chatluraga makoina check tawbada kaigumba phangaga di declare tawhodaba taradi makoi nangdo khudakta terminate tawrakani aduga you will be paying your own ticket to go back to your home country aduduna yamna strict oi Qatar Airways ki di aduma khangsan biyo adu loiraga nangi training dates mogi coordinator duna nangonda training dates adagi nang lakpagi invitation ke ka loinaba nangi accommodation gi matangda loinaba haira ani pira ani adaidi world tour to bayare anyway I see matang sida I ngasi blog solution zarge I hope my video was useful. Please let me know, please comment below and let me know ado atopa question ma'am lairagadi soin maki hangbiro o I reply tawzarake. Until then, see you, bye bye, thalachari.